ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨ ꯉꯥꯎꯕꯒꯤ ꯅꯨꯄꯤ ꯌꯨꯊꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯗꯣ ꯈꯠꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯁꯣꯜꯂꯕ ꯃꯈꯣꯏꯅ ꯈꯥꯝꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯥꯏ ꯅꯈꯣꯏꯕꯨ ꯌꯥꯔꯦꯅꯦ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯕꯁꯨ ꯅꯠꯇꯦ, ꯇꯣꯛꯂꯣꯅꯦ ꯅꯣꯏꯕꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯗꯨ ꯀꯟꯅ ꯈꯠꯅꯔꯤꯗꯨꯕꯨ ꯅꯣꯏꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏꯅꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯏꯃꯥꯅ ꯏꯄꯥꯅ ꯆꯩꯔꯤꯕꯅꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯗꯦ꯫ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯛꯇ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯗꯤ ꯉꯥꯎꯗꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕ ꯃꯇꯝꯗ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯇꯧꯗꯦꯗꯣ꯫ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ, ꯉꯥꯡꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯈꯠꯅꯩ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯆꯥꯁꯨ ꯐꯠꯇꯦ, ꯏꯃꯧꯁꯨ ꯐꯠꯇꯦ, ꯑꯃꯠꯇꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯎꯔꯝꯃꯨꯗꯅ꯫ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯒ ꯅꯣꯏ ꯄꯦꯜꯂꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯦ ꯅꯣꯏꯕꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯀꯦ ꯌꯥꯎꯅ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔ ꯅꯣꯏ? ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ, ꯑꯩꯈꯣꯏꯒꯤꯅ ꯉꯥꯡꯂꯨꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯗꯧꯒꯤ ꯇꯧꯏꯅꯦ꯫ ꯅꯣꯏꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ? ꯑꯁꯨꯛ ꯀꯣꯛ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯕꯁꯤꯕꯣ? ꯅꯣꯏꯗ ꯉꯥꯡꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯅꯦ꯫ ꯅꯣꯏꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯉꯥꯡꯂꯦ ꯆꯩꯔꯦ ꯍꯥꯏꯗꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯤꯇꯁꯨ ꯈꯪꯉꯨꯗꯅ꯫ ꯅꯣꯏꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯛ ꯉꯥꯡꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯐꯩꯀꯣ ꯅꯣꯏ꯫ ꯅꯣꯡꯃꯗꯁꯨ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯁꯦꯕ ꯅꯣꯏꯕꯣ꯫ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯅꯨ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯩꯊꯔꯛꯂꯦ꯫ ꯏꯃꯥꯁꯨꯅꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯌꯦ꯫ ꯅꯆꯥ ꯅꯨꯄꯥꯁꯤꯕꯨꯅ ꯀꯩꯁꯨ ꯆꯩꯗꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯅꯆꯤꯟꯗꯣ ꯄꯦꯟꯕ ꯃꯈꯩ ꯆꯩ ꯉꯥꯡ ꯇꯧꯔꯤꯗꯨꯕꯨ ꯏꯃꯥꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒꯦ? ꯅꯆꯤꯟꯗꯅ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕ, ꯑꯗꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯍꯦꯛꯇ ꯅꯥꯏꯕ꯫ ꯑꯗꯨꯝꯕ ꯐꯠꯇꯕ ꯅꯕꯨꯛꯆꯦꯜꯗꯨꯗꯅꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ꯫ ꯆꯞ ꯃꯥꯟꯅꯔꯗꯤ ꯊꯕꯛ ꯇꯧꯕꯗ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯌꯣ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ? ꯏꯃꯥꯅ ꯄꯥꯕꯅ ꯍꯥꯏꯕꯗ ꯑꯩꯕꯨ ꯆꯤꯟ ꯈꯨꯝꯂꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯆꯥ ꯅꯨꯄꯥꯁꯦꯅ ꯇꯧꯔꯤꯕꯁꯦ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯁꯨꯝ ꯑꯣꯜꯂꯒ ꯊꯝꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯏꯃꯥꯅꯁꯨ ꯄꯥꯕꯅꯁꯨ ꯅꯣꯡꯃꯇ ꯐꯠꯇꯦ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯣ? ꯅꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯆꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯛꯇ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕꯗꯨꯅ ꯀꯔꯤꯅꯣ ꯑꯐꯕ ꯑꯍꯣꯡꯕ ꯂꯥꯛꯇꯣꯏꯁꯦ? ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯕꯅꯦ꯫ ꯃꯌꯨ ꯊꯛ ꯊꯛꯇꯅ ꯊꯦꯡꯂꯤꯈꯩ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯈꯩ ꯑꯣꯠꯂꯒ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯦ꯫ ꯏꯃꯧꯁꯤꯅ ꯁꯤ ꯌꯧꯅ ꯋꯥꯅ ꯈꯥꯡꯂꯤꯕꯁꯦ ꯈꯔꯇꯁꯨ ꯋꯥꯕ ꯐꯅꯕ ꯏꯆꯥꯁꯤ ꯉꯥꯡꯒꯦ ꯆꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯅꯣꯏꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯇꯧꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯋꯥꯔꯦ ꯍꯥꯏꯗꯅ ꯅꯣꯏꯗ ꯅꯣꯡꯃꯇ ꯍꯥꯏꯗꯦꯗꯅ꯫ ꯐꯅ ꯑꯈꯥꯡ ꯀꯟꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯁꯨ ꯃꯤꯅꯦ, ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯕꯅꯤ꯫ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯍꯣꯠꯅꯖꯕꯅꯦ꯫ ꯃꯁꯤꯗ ꯏꯃꯥꯅ ꯑꯩꯉꯣꯟda ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯆꯩꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯥꯏꯗꯧꯅ ꯈꯟꯅꯩ, ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯈꯨꯗꯤꯡ ꯄꯨꯟꯁꯤꯒꯤ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯔꯛꯄ ꯇꯥꯕꯅꯦ꯫ ꯏꯃꯧ ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯀꯥꯏꯔꯦꯀꯣ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯗꯨꯅ ꯋꯥꯗꯣ ꯈꯔ ꯈꯟꯊꯔꯒ ꯍꯥꯏꯌꯨ꯫ ꯋꯥ ꯑꯃ ꯍꯥꯏꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯣꯜꯗ, ꯃꯤꯅ ꯁꯤꯕꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ꯫ ꯅꯪ ꯃꯁꯤ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯏꯆꯥ ꯅꯨꯄꯥꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯟꯈꯠꯇꯨꯅ ꯊꯝꯈꯤꯗꯦ꯫ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯗꯨꯁꯨ ꯇꯧꯒꯅꯨ꯫ ꯑꯩꯈꯣꯏꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯂꯒ ꯑꯆꯨꯝꯕ ꯁꯥꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯆꯩꯉꯥꯡ ꯇꯧꯔꯤꯕꯁꯦ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯤꯗꯧꯅ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯑꯗꯨꯝ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ꯫ ꯍꯅꯨꯊꯪꯗ ꯏꯆꯥ ꯏꯃꯧꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ
ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒꯦ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯅ ꯅꯄꯨꯔꯣꯏꯕꯗ ꯆꯩ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯆꯩꯒꯅꯨ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯩꯌꯨ ꯉꯥꯡ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯆꯥꯗ꯭ꯔꯕ ꯈꯣꯟꯊꯤ ꯑꯗꯨꯝ ꯆꯥꯕꯅꯤ ꯅꯄꯨꯔꯣꯏꯕꯕꯨ ꯐꯍꯟꯅꯤꯡꯉꯤ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ ꯃꯌꯨ ꯊꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯌꯨ ꯊꯛꯂꯨꯔꯒ ꯃꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯋꯥꯔꯛꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯁꯣꯏꯕ ꯇꯥꯕꯅꯤ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯕꯤꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯌꯨ ꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯅꯤ ꯍꯥꯏꯗꯅ ꯃꯥꯟꯅꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪ ꯆꯩ ꯌꯥꯝ ꯆꯥꯅꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯈꯣꯟ ꯐꯖꯗꯕ ꯁꯤꯖꯤꯟꯅꯔꯤꯗꯣ ꯃꯤꯅꯁꯨ ꯀꯩꯁꯨ ꯐꯅ ꯍꯥꯏꯅꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯦꯟ ꯊꯣꯡ ꯅꯥꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯁꯨ ꯉꯥꯡꯉꯤ ꯍꯥꯏꯅꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯐꯍꯟꯅꯤꯡꯕꯩꯅꯤ ꯉꯥꯡꯖꯩ ꯇꯧꯔꯤꯕꯁꯦ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯅꯪꯕꯨ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥ ꯄꯥꯕ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯗ꯭ꯋꯥꯏꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯄꯥꯕꯁꯨ ꯀꯩꯁꯨ ꯍꯦꯟꯅ ꯇꯥꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯆꯥ ꯅꯨꯄꯥꯁꯤꯁꯨ ꯈꯔ ꯉꯥꯡꯆꯩ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯆꯩ ꯉꯥꯡ ꯇꯧꯕꯗ ꯑꯩꯅ ꯁꯥꯎꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯦ ꯑꯩꯁꯨ ꯑꯩꯅ ꯏꯄꯨꯔꯣꯏꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯅꯣꯡꯃꯇ ꯈꯠꯅꯕ ꯍꯧꯈꯤꯕ ꯂꯩꯇꯦ ꯃꯥꯇꯅ ꯑꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯅꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗꯕꯩ ꯏꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯈꯛꯇꯅꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗ ꯈꯛꯇ ꯑꯣꯟꯁꯤꯟꯗꯅ ꯉꯥꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯅꯆꯥꯁꯤꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯃꯌꯨ ꯊꯛꯂꯤꯕꯁꯤꯗ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯒ ꯐꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯁꯨ ꯅꯣꯝꯂꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯗꯦ ꯅꯣꯡ ꯐꯨꯡꯍꯟꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯔꯦꯝ ꯑꯣꯏꯕ ꯃꯇꯥꯎ ꯈꯔꯒ ꯄꯨꯜꯂꯒ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯡꯗꯥꯡ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯕ ꯃꯇꯝꯗ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯜꯂꯛꯂꯤꯁꯦ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯁꯨ ꯐꯨꯕꯤꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯅꯄꯥꯝ ꯆꯠꯈ꯭ꯔꯣꯒ ꯑꯗꯨꯒ ꯑꯗꯥꯒ ꯍꯥꯏꯗꯅ ꯃꯆꯤꯟ ꯊꯤꯗꯅ ꯑꯩꯕꯨ ꯃꯆꯤꯟꯁꯦ ꯄꯨꯟꯅ ꯃꯈꯩ ꯆꯩꯔꯤꯕꯅꯦ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯗꯦꯗꯅ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯈꯪꯕꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯗꯨꯅ ꯂꯥꯛꯄꯅꯦ ꯂꯨꯍꯣꯡꯕꯗꯤ ꯊꯥ 6-7 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯦ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯤꯗꯧꯅ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯅꯣꯡꯃ ꯏꯄꯥꯝꯗ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯁꯣꯏꯗꯅ ꯑꯣꯟꯒꯅꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡ ꯏꯄꯥ ꯏꯅꯝꯃ ꯏꯃꯥ ꯏꯄꯥ ꯂꯣꯏꯅ ꯂꯩꯔꯤꯕꯅꯦ ꯑꯩꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯑꯃ ꯁꯣꯛꯄꯗ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯦ ꯑꯩꯒꯤ ꯏꯕꯨꯡ ꯏꯄꯥ ꯃꯌꯥꯝꯗꯣ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯅꯩꯕꯁꯤꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯃꯧ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯊꯧ ꯇꯧꯒꯗꯕ ꯇꯧꯔꯨꯔꯣ ꯍꯧꯖꯤꯛꯁꯦ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯕꯒ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯇꯧꯔꯒ ꯂꯩꯕ ꯃꯤꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤꯀꯣ ꯃꯁꯤ ꯈꯪꯅ ꯅꯪ ꯈꯣꯡ ꯊꯥꯡꯕ ꯐꯩ ꯑꯩꯈꯣꯏꯕꯨ ミꯃꯥꯡ ꯊꯣꯛꯅꯕ ꯊꯕꯛꯇꯤ ꯁꯤꯟꯒꯦ ꯈꯟꯒꯅꯨ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯧꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯏꯃꯨꯡ ꯑꯃꯕꯨ ꯃꯥꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯉꯝꯃꯤ ꯑꯗꯨꯒ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗꯁꯨ ꯄꯨꯕ ꯉꯝꯕꯅꯤ ꯃꯧ ꯂꯥꯛꯂꯒ ꯌꯨꯝ ꯀꯥꯏꯔꯦ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯍꯜꯂꯛꯀꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯐꯕ ꯋꯥ ꯑꯣꯏꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯧ ꯈꯖꯤꯛꯇꯗ ꯑꯩꯈꯣꯏꯕꯨ ꯁꯣꯞꯅꯕ ꯁꯤꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯁꯤ ꯅꯄꯨꯔꯣꯏꯕ ꯐꯠꯇꯕꯒꯤꯅꯤ ꯍꯥꯏꯅ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯃꯣ ꯐꯍꯟꯅꯤꯡꯉꯤꯅꯤ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯔꯛꯇꯧꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯕꯅꯤ ꯁꯦꯝꯗꯣꯛꯄꯗ ꯑꯗꯨꯅ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯣ ꯅꯁꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯑꯩꯈꯣꯏꯅꯁꯨ ꯐꯅ ꯌꯥꯝꯅ ꯉꯥꯡꯆꯩ ꯇꯧꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦꯗꯅ ꯅꯪꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕ ꯑꯣꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯂꯣꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯨ ꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕꯁꯦ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯐꯅ ꯌꯥꯝꯅꯗꯤ ꯁꯤꯡꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯧꯔꯛꯂꯤꯁꯤꯕꯣ ꯂꯩꯀꯥꯏꯅ ꯅꯪꯁꯦ ꯁꯤꯡꯉꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯍꯥꯟꯅ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯏ ꯍꯥꯏꯗꯅ ꯊꯥꯒꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯅꯀꯨ ꯅꯅꯦꯝꯅ ꯉꯥꯡꯕꯗ ꯁꯥꯎꯔꯤꯕ ꯅꯪꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯁꯤꯡꯕꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯕꯗꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯇꯨꯝꯈ꯭ꯔꯒ ꯏꯪꯅ ꯇꯞꯅ ꯆꯪꯂꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯥꯄꯪꯗꯤ ꯄꯪꯖꯔꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯅ ꯇꯥꯏꯅꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯌꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯌꯥꯏꯀꯣ ꯃꯅꯦꯝꯅ ꯑꯐ ꯁꯥꯗꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯆꯅꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗꯨꯗꯤ ꯃꯣꯏꯕꯨ ꯎꯁꯤꯠꯇꯦ ꯀꯔꯦꯝꯅꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ
Hai mau, nangi se khoi bu ahal oire kari su tawba ngamloi haidana usitriba haibadura. Nangbu para tambiba ngamba mi ni haibasi nang kaudaba phaiko. Ai se ahal oire basu nangbu di laina phuba ngami. Usit thawaidabagi mawonga di tawrakano. Icha nupada hairaga phuhallabasu ngami. Haujikti aina usittabasu taramlani. Kautho nacha nupado. Aduga ibu phuhallo. Mayu taba makai thaksilaga lamyaida taraga lehauba mana ai phuba kaidudi oithoklaroi thabakni. Ngammi matagum nahan makai aibu phuba saiba tawbada. Haujikti aisu nupi thoklani. Aina karai phauba tawba ngammi haibadu yeng. Mimangda utchairaga aibu thagat chanaraga manungda khaliba mayamda aisu loina khangi. Pabasu imasu khetnaba leite animak chap mane. Nasagi hakan changnaba hotnabada misagi di kaisu khande haido phajana takle. Aikhoina tawribase imauna nungai khiroi masi phatte tawgum sidi kanamdana nomata haide. Adugi mahut hena dum aingonda iral siraga noina asum sabani. Noina tawridugi matik saba dandi nomadi soidana phangkhini dana. Matamduda aina muk kari tawba haidu yeng. Asuk yamna phattaba manemaku ani sunna leiramoi. Aina dina khoibu aibu hek pokpiba. Ima ipagumna khankhibani. Iyada hukadaba pot phauba inim ukugi khaklaga thamkhibani. Solaba ima pababu thabak manama phauba suanda. Aina yamsida hek lakpadagi aina angamba hotnaduna su nomlaga imungsi purakhibani. Aibuna kaisu leitabi amagum khanba. Aduga nasabuna maning tahonba. Mana pamba khuding piduna angang mazadawna themli lehelli. Aduga ibuna imungsigi minnai amagum lehenba. Masibu karamba miyoi bagili satno haibanida. Masidine sa phawbana asumna khalamoi. Asuk yamna wakhal pikpa mi bu hanthana yengba. Nupabuna maning tahonba. Aduga nupibuna imunga som thamjinba. Nasana pokpa nacha khakta nachani khanba. Aduga nacha nupana lobana maubuna nachani ngoldi haina khanba ngamdaba. Mapa mama amoi bagili satchataba noi nongmadine namitagi napi soiden tarakhini. Aibu ngamme haidana noi mayam changdana olibasigi mahai noibu soina nongma natraga nongmadine soiden othigani. Asuk yamna pendaba nongaitaba sa noina khangbiba nate. Aina waba uraga noina tumin noklibada aina karigi uroi. Tawgi yawna tawba ma yawri noigido. Handak mukti maku tombana sauraduna Chanugi mamaida khubakna tharami. Khangra. Adugumba wado aikhoida hairiba nangi kari na tikna palaibagina. Nang ngamlabi tawne. Tawo. Adubu aikhoi sai sajik chaba san nate. Nathawna leina aikhoibu otkani haiba natro. Ngamlabadi nongmadu ngaidrabasu ngasi haujumakta. Aikhoida singnaraga nangna kari kanaba phangdoiba. Asuk machong pang naidaba ahalda thaksi khasi leitaba wa ngangliba nang afabadi oiroi khanghoai nang. Aikhoina di imauni haida singdaba khuding takwi tamlige khallubani. Aduga nangdi pura mahik oiramedana. Imung sida mawoidana haujik phawba leiba phanglibasi nang naraiba pharabani. Nangi mawong siga hairabadi atai imung amatada nangbu mawoina lehenbadi hairun. Mikup ama phawba khongul tahanbiraklai. Aikhoidana pukchel chawa mi oibagi nangbu ngasi phawba lehenbani. Moi baba yare toklo. Mina ukraga aikhoibu amuk phattana khankhini. Aikhoise phajaphamdi sunglei leitrabani. Masigi napisina yumsida leiri makhaidine aikhoigi imungse noongmata ingna leiba haibadu oiraroi. Masana khangna wakhal tabra haisu tade. Aikhoibu su phattaba mane makuta hannaba sinba. Aduga mimangdana yam lemjabi mida kaijadabini mana saribase. Saklon yambi lin amom haibaduni. Aidi maga leiminabase kiba amasum yawrabani. Mi leitringai tanja yenglaga hatok piramdaw yam mali. Aikhoina khara ngang saire haidana magi asoiba semdokpasu natedo. Sauribani haidana adung katawradi. Aidi kamdawniya. Miyamna yengbada aidi ithanda sijaba adum mandawribani do. Khangdreda aidi ne wakhalse jajat yam khalleda. Leiminabada mot chanadaba mi sisu yam wai ko nupa. Mot chanaba wakhal manaba imaw amatasu phangandeba. Kadaidagi no minu khanga mahek phangale. Lainin tawisisune sinba langbo thokna haikhidre laima. Asum tawna numit asima haujinkri mathangi numitni. Paksaw ine takhilegi yumda mataw mayamga pullaga yu thaktuna leirami. Itaw aina haidawdi nupina bo hek usilaktraba hekta phujulu. Moina aikhoigi thakta kaba yaba nati. Nupina nupadagi ngamnaba honaraglaba. Nupa thawoidraba adum santhaba yarabani. Moina khallibu aikhoise moina irai laina ngamlaga moigi makhada thamge haidana khalline. Aikhoina bidasu aina yu khraga thakpasida isau langdana
ꯍꯦꯛ ꯇꯧꯏ ꯑꯩꯅ ꯁꯤꯡꯒꯩꯕ ꯄꯥꯏꯔ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯀꯟꯊꯕꯅꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯩ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯈꯖꯤꯛ ꯈꯔ ꯊꯛꯄꯗ ꯃꯥꯅ ꯄꯥꯅꯕꯩ ꯃꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯆꯕꯦꯡ ꯉꯥꯡꯂꯒ ꯃꯣꯏꯅ ꯑꯁꯨꯝ ꯁꯥꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯗꯨꯕꯨ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯑꯩꯗꯤ ꯌꯥꯗꯦ ꯈꯪꯍꯜꯂꯤꯝ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯅꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯒꯦ ꯁꯨꯡꯉꯥꯏ ꯍꯥꯏꯅꯔꯂꯣꯏ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯗꯧꯅꯦ ꯅꯨꯄꯤꯗꯧꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯤꯗꯧꯅ ꯂꯩꯕꯗꯣ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯈꯣꯏꯃꯨꯒꯤ ꯋꯥꯁꯤꯗ ꯀꯔꯟ ꯈꯔ ꯇꯥꯒꯟꯕ ꯁꯥꯃꯨꯅ ꯏꯇꯥꯎ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯏꯇꯥꯎꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯗꯨꯕꯨ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅꯤ ꯈꯪꯅꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯕꯣ ꯑꯦꯔꯥ ꯏꯇꯥꯎ ꯈꯣꯏꯃꯨ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅ ꯍꯥꯏꯔꯝꯂꯣꯏꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯅꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯆꯨꯝ ꯁꯥꯗꯅ ꯄꯥꯎꯇꯥꯛ ꯄꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯁꯣꯏꯗꯣ ꯑꯗꯨ ꯍꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯈꯟꯅꯕꯗꯤ ꯄꯪꯍꯧ ꯍꯧꯔꯛꯀꯅꯨ ꯆꯥꯏꯅꯅꯤꯀꯣ ꯉꯁꯤ ꯅꯪ ꯈꯛꯇ ꯅꯈꯨꯠ ꯄꯥꯟꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯩꯕꯨ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯃꯤꯗꯧꯅ ꯎꯕ꯭ꯔꯣ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯁꯣꯏꯗꯣ ꯁꯦꯝꯗꯣꯛꯄꯤꯕꯅꯤꯅꯦ ꯑꯄꯪꯕ ꯅꯨꯄꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯝ ꯍꯩꯕ ꯅꯨꯄꯥꯗꯧꯅ ꯃꯌꯥꯝ ꯃꯥꯡꯗ ꯉꯥꯡꯖꯕꯗꯨꯁꯨ ꯌꯥꯏꯅꯦ ꯅꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄꯒ ꯐꯨꯊꯕꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯉꯔꯥꯡꯁꯨ ꯁꯨꯃꯥꯡꯗ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯂꯩꯍꯧꯕꯗꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯠꯅ ꯁꯣꯏꯕ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯁꯨ ꯉꯥꯡꯊꯣꯔꯛꯂꯤꯗꯨ ꯇꯧꯊꯣꯔꯛꯏꯗꯨꯒ ꯑꯣꯟꯊꯣꯛ ꯆꯥꯅꯈꯤꯗꯦ ꯂꯥꯏꯃꯩꯕꯣ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕ ꯈꯔꯁꯨ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯅꯨꯄꯤꯅ ꯐꯨꯍꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅ ꯃꯤꯆꯤꯟꯅ ꯈꯤꯇꯪ ꯌꯦꯡꯂꯛꯄ ꯐꯥꯎꯕ ꯊꯥꯖꯤꯜꯂꯤꯕꯅꯤ ꯑꯩꯒꯤ ꯇꯧ ꯈꯔꯁꯨ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯃꯤꯃꯥꯡꯗ ꯅꯪꯅ ꯉꯥꯡꯂꯤꯗꯨꯒꯤ ꯃꯒꯨꯟ ꯈꯔꯁꯨ ꯂꯩꯍꯜꯂꯨꯅꯦ ꯅꯆꯤꯟꯗ ꯈꯛꯇ ꯑꯀꯟ ꯁꯥꯕꯗꯨꯗꯤ ꯇꯧꯅꯨ ꯇꯥꯅꯤꯡꯗꯦ ꯈꯪꯗꯕ ꯎꯗꯕ ꯃꯤꯗ ꯍꯥꯏꯕꯅꯤ ꯑꯈꯪꯕ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯍꯥꯏꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯅꯪꯅꯁꯨ ꯅꯨꯄꯤ ꯐꯨꯏ ꯀꯥꯏ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯅꯪꯅꯕꯨ ꯅꯨꯄꯤ ꯐꯨꯏꯌꯦꯕ ꯁꯥꯃꯨꯅ ꯃꯥꯕꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯀꯔꯦꯝꯅꯕꯗꯨꯗ ꯈꯣꯏꯃꯨꯗꯤ ꯃꯌꯨ ꯈꯔꯁꯨ ꯊꯛꯂꯕꯅꯤ나 ꯅꯤꯁꯥ ꯄꯥꯜꯂꯗꯨꯅ ꯐꯥꯊꯕ ꯉꯝꯗ ꯕꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯝꯃꯤ ꯁꯥꯃꯨꯒꯤ ꯐꯨꯔꯤꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯐꯨꯕ ꯍꯧꯔꯝꯃꯤ ꯁꯥꯃꯨꯁꯨ ꯃꯌꯨ ꯈꯔ ꯊꯛꯂꯕꯅꯤꯅ ꯐꯨꯅꯕ ꯀꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯈꯣꯏꯃꯨꯅ ꯃꯥꯕꯨ ꯐꯨꯔꯛꯂꯤꯗꯨ ꯑꯀꯤꯕ ꯂꯩꯇ ꯃꯥꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯑꯅꯤꯗꯨ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯟꯕ ꯃꯈꯩ ꯑꯉꯝꯕ ꯊꯤꯟꯗꯠꯅꯔꯝꯃꯤ ꯃꯇꯥꯎ ꯑꯅꯤꯅ ꯐꯨꯅꯔꯛꯄꯗꯨꯗ ꯑꯇꯩ ꯂꯩꯔꯤꯕ ꯃꯇꯥꯎꯁꯤꯡꯅꯁꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯌꯨ ꯉꯥꯎꯕ ꯃꯤꯅ ꯈꯥꯝꯗꯣꯛꯂꯕꯅꯤꯅ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯕꯒꯤ ꯈꯥꯝꯗꯣꯛꯄꯗꯨ ꯉꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯅꯍꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯁꯨ ꯃꯅꯨꯡꯗ ꯂꯩꯔꯨꯕꯅꯤ ꯃꯄꯥꯟꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯈꯣꯏꯃꯨꯒ ꯁꯥꯃꯨꯒ ꯈꯠꯅꯕꯒꯤ ꯄꯨꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯎꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯦ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯈꯣꯏꯃꯨ ꯍꯥꯏ ꯁꯥꯃꯨ ꯅꯣꯏ ꯑꯅꯤ ꯍꯟꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯥꯡꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯅꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯁꯤꯡꯗꯧꯅꯤ ꯅꯌꯨ ꯊꯛꯄꯗꯣ ꯆꯨꯝꯅ ꯊꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯈꯠꯅꯐꯝ ꯏꯔꯩ ꯂꯩꯇꯒꯨꯝ ꯑꯩꯒꯤꯁꯤꯗ ꯈꯠꯅꯔꯤꯁꯤꯕꯨ ꯅꯣꯏꯒꯤꯁꯤ ꯏꯃꯨꯡꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯦꯔꯥ ꯀꯩ ꯋꯥꯇꯥꯅꯣꯏꯅꯦ ꯏꯅꯦꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯎꯁꯤꯠꯇ꯭ꯔꯒꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯨ ꯊꯛꯄ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯏꯅꯦꯅ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯗꯣ ꯑꯇꯩ ꯊꯛꯄ ꯂꯥꯛꯂꯤꯁꯤꯗꯤ ꯃꯆꯥ ꯃꯁꯨꯅꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ ꯂꯥꯛꯄꯗꯤ ꯏꯅꯦꯁꯨ ꯁꯦꯟꯐꯝ ꯑꯃ ꯈꯪꯂꯝꯅꯤꯗ ꯑꯩꯈꯣꯏꯗ ꯇꯥꯊꯤ ꯆꯩꯔꯗꯤ ꯏꯅꯦꯒꯤ ꯌꯥꯝ ꯃꯥꯡꯖꯔꯛꯀꯅꯤ ꯏꯅꯦꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 2ꯗꯤ ꯑꯩꯈꯣꯏꯅ ꯊꯛꯂꯤꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯒ ꯋꯥꯗꯣ ꯉꯥꯡꯅꯕ ꯇꯧ ꯌꯨ ꯊꯛꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯏꯔꯥꯜ ꯍꯦꯛꯇ ꯁꯤꯔꯛꯀꯅꯨ ꯌꯨ ꯌꯣꯜꯂꯕꯗꯤ ꯁꯨꯝꯕ ꯄꯣꯠ ꯈꯔ ꯀꯥꯏꯕ ꯆꯥꯏꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯏꯅꯦꯒꯤ ꯅꯔꯥꯅꯤ ꯏꯅꯦꯅ ꯌꯨ ꯌꯣꯜꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯥꯛꯂꯒ ꯌꯨ ꯊꯛꯂꯣꯏ ꯄꯣꯠ ꯆꯩ ꯀꯥꯏꯕ ꯇꯣꯏꯕꯁꯨ ꯊꯣꯛꯂꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗꯦ ꯍꯥꯏꯒꯦꯔꯕ ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨ ꯏꯅꯦꯒꯤꯁꯤ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯇꯩ ꯃꯐꯝ ꯌꯥꯝ ꯂꯩꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯅꯦꯒꯤꯁꯤꯗꯩ ꯑꯣꯏꯅ ꯊꯛꯄꯅꯦ
ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯏꯅꯦꯁꯨ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯗ꯭ꯔꯦ ꯌꯨ ꯈꯔ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯔꯤꯗꯨ ꯃꯨꯠꯄ ꯄꯥꯝꯗ꯭ꯔꯗꯤ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩꯈꯣꯏꯁꯦ ꯇꯧꯒꯦꯗ ꯉꯝꯕꯅꯦ ꯏꯅꯦꯅ ꯃꯁꯤꯗꯩꯁꯤꯗ ꯋꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯄꯥꯝꯃꯗꯤ ꯏꯅꯦꯒꯤ ꯃꯥꯡꯖꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯖꯕ ꯇꯣꯡꯖꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯏꯅꯦ ꯍꯣꯏꯒꯤꯗꯤ ꯏꯃꯨꯡꯁꯦ ꯂꯩꯁꯥꯕꯤꯁꯨ ꯂꯩꯔꯤꯅꯤ ꯃꯤꯅ ꯂꯥꯟꯅ ꯎꯍꯟꯕ ꯎꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯗꯈꯦꯂꯩꯁꯨ ꯁꯥꯃꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯅ ꯐꯅ ꯁꯥꯎꯅꯤꯡꯗꯨꯅꯁꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯁꯥꯃꯨ ꯌꯥꯏꯅꯦ ꯅꯪꯁꯨ ꯈꯗꯥꯡ ꯐꯥꯎꯗꯦ ꯏꯅꯦꯁꯤ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯪꯈ꯭ꯔꯦꯅꯦ ꯅꯪꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯗ ꯀꯤꯗꯅ ꯇꯧꯔꯤ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯑꯩꯁꯦ ꯁꯥꯃꯨꯅꯤꯅꯦ ꯁꯥꯃꯨ ꯑꯩꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯝ ꯑꯩꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯉꯝꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯨꯕꯨ ꯂꯥꯟꯕ ꯌꯥꯎꯕ꯭ꯔꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯄꯨꯕ ꯉꯝꯂꯤꯅꯤ ꯑꯩꯈꯣꯏꯅ ꯊꯛꯄꯤꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛ ꯊꯛꯄꯤꯗꯣꯏꯅꯣ ꯃꯤ ꯑꯃ ꯑꯅꯤ ꯃꯉꯥꯏ ꯃꯣꯏꯁꯦ ꯆꯪꯉ ꯊꯛꯇꯣꯏꯁꯦ ꯀꯤꯕꯩꯅꯤ ꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯪꯈ꯭ꯔꯤꯁꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯀꯌా ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯣꯏꯅ ꯉꯥꯡꯊꯠꯈ꯭ꯔꯤꯗꯣ ꯑꯩꯅ ꯉꯥꯡꯊꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯕꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂ ꯉꯥꯡꯂꯝꯃꯤꯗꯣ ꯑꯩ ꯌꯥꯎꯔꯤꯉꯩ ꯏꯇꯥꯎꯁꯤꯡꯗ ꯑꯊꯤꯕ ꯋꯥ ꯑꯝꯇ ꯃꯤꯅ ꯍꯥꯏꯕ ꯉꯝꯍꯜꯂꯣꯏ ꯁꯥꯃꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯀꯩꯒꯤ ꯏꯇꯥꯎꯁꯤꯡꯅ ꯋꯥꯗꯣꯏꯅꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯠꯅꯈꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯒ ꯑꯃꯨꯛ ꯄꯨꯟꯅ ꯐꯝꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯅꯨ ꯉꯁꯤꯗꯤ ꯃꯅꯦ ꯃꯀꯨꯁꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯔꯨꯛ ꯐꯖꯅ ꯊꯤꯗꯣꯛꯂꯦ ꯑꯗꯨꯕꯨ ꯃꯅꯦ ꯃꯀꯨꯒꯤ ꯆꯥꯛꯇ ꯊꯨꯝ ꯇꯞꯇꯕ ꯃꯈꯩ ꯇꯣꯠꯂꯝꯃꯤ ꯏꯟꯁꯥꯡꯗꯨꯅ ꯎꯃꯣꯔꯣꯛ ꯑꯁꯨꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯅꯨ ꯆꯥꯛꯂꯨꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯃꯀꯨ ꯃꯅꯦꯝꯗ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯊꯣꯛꯂꯛꯏ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯐꯥꯃꯦꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯕ ꯌꯥꯔꯅꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯑꯃ ꯏꯔꯣꯜꯂꯦ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯑꯃꯒ ꯑꯁ ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤ ꯆꯥꯛ ꯐꯖꯅ ꯆꯪꯂꯅꯤ ꯃꯄꯥ ꯆꯪꯂꯅꯤ ꯄꯨꯛꯁꯤ ꯄꯦꯟꯕ ꯃꯈꯩ ꯆꯥꯔꯒ ꯇꯨꯝꯊꯣꯛꯀꯦ ꯉꯁꯤꯗꯤ ꯀꯨꯏꯔꯦꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯈꯤꯗꯕ ꯉꯁꯤꯗꯤ ꯆꯥꯗꯧꯔꯦꯅꯦ ꯏꯔꯣꯟꯕꯁꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯏꯔꯣꯟꯕ ꯆꯥꯖꯗꯕ ꯃꯤ ꯑꯣꯏꯅ ꯎꯈꯤꯅꯤ ꯉꯥ ꯊꯣꯡꯕꯅꯤ ꯍꯥꯏꯌꯨ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯒꯤ ꯋꯥꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯥꯟꯅꯗꯦ ꯃꯃꯥ ꯁ꯭ꯋꯥꯏꯗ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯕꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯆꯅꯨꯗꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯥꯎꯔꯅꯤ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯈꯪꯅꯦꯕ ꯀꯌꯥꯝ ꯆꯥꯕ ꯉꯝꯒꯦꯗꯣ ꯉꯁꯤꯗꯤ ꯌꯦꯡꯕ ꯇꯥꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯗ ꯐꯝꯗꯨꯅ ꯆꯥꯛ ꯈꯣꯊꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤ ꯍꯩꯔꯒ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯍꯦꯛ ꯍꯨꯛꯄꯒ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯨꯒ ꯆꯥꯛꯇꯨ ꯑꯣꯠꯊꯣꯛꯂꯝꯃꯤ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯃꯧꯕꯨ ꯀꯧꯏ ꯍꯥꯏ ꯃꯧ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯁꯤꯗ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯆꯪꯉꯛꯎ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ ꯆꯅꯨꯁꯨ ꯊꯤꯟꯊꯗꯅ ꯑꯗꯨꯝ ꯆꯪꯉꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏ ꯅꯪꯒꯤꯁꯤ ꯇꯧꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯏꯟꯁꯥꯡꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯔꯣꯛ ꯊꯥꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯊꯨꯝꯅ ꯃꯔꯣꯜ ꯑꯃ ꯌꯥꯛꯂꯤꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯊꯨꯝꯗꯣ ꯀꯥꯎꯗꯅ ꯑꯅꯤꯔꯛ ꯊꯥꯛꯄ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯃꯣꯔꯣꯛꯇꯨꯁꯨ ꯑꯩꯅ ꯁꯥꯗꯧ ꯃꯥꯟꯗꯦꯅ ꯎ ꯃꯣꯔꯣꯛ 2 ꯍꯦꯛ ꯊꯥꯛꯆꯤꯜꯂꯨꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯒꯅ ꯀꯩꯅꯣ ꯑꯃꯒ ꯆꯥꯅꯕ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯥꯗꯨꯒ ꯑꯣꯏꯅ ꯍꯦꯛ ꯆꯥꯕꯤꯔꯣ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯅꯪꯒꯤꯁꯦ ꯁꯣꯏꯕ ꯃꯥꯟꯗꯦꯅꯦ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯦ ꯐꯩ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯄꯪꯆꯥ ꯆꯥꯔꯒ ꯂꯩꯕ ꯃꯤꯗꯧꯅ ꯉꯁꯤꯗꯤ ꯅꯄꯥꯝꯒꯤ ꯃꯤꯁꯨ ꯀꯧꯅꯤ ꯑꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦꯗꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯍꯜ ꯑꯩꯈꯣꯏꯕꯨ ꯑꯣꯠꯀꯤ ꯌꯥꯎꯅ ꯑꯣꯠꯄꯅꯤ ꯅꯪꯒꯤꯁꯤꯗꯤ ꯆꯅꯨꯁꯨ ꯑꯀꯤꯕ ꯂꯩꯇ ꯈꯨꯝꯃꯤ ꯀꯧ ꯏꯃꯥ ꯍꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯗ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯤꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏ ꯃꯃꯥ ꯀꯟꯅꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯃꯄꯥꯝꯒꯤ ꯃꯤ ꯀꯧ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯅꯨꯒꯤ ꯃꯄꯥꯁꯨ ꯌꯧꯔꯛꯂꯤ ꯇꯣꯡꯕꯅ ꯍꯥꯟꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯏꯁꯦꯟ ꯋꯥꯁꯦ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯏꯁꯦꯟ ꯍꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯈꯔ ꯑꯗꯨ ꯋꯥꯠꯂꯛꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯁꯨ ꯐꯅ ꯌꯥꯝꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ
ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯁꯨ ꯇꯥꯗꯦ ꯃꯀꯨ ꯃꯅꯦꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯅ ꯋꯥ ꯉꯥꯡꯗꯦ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯇꯧꯒꯦ ꯌꯥꯎꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯅꯕ ꯁꯤꯜꯂꯦ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯁꯦꯟ ꯍꯣꯏ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯑꯎꯟꯄꯣꯠ ꯀꯔꯤ ꯀꯔꯤ ꯃꯥꯅ ꯄꯨꯔꯛꯄ ꯂꯣꯏꯅ ꯄꯨꯒꯦꯁꯨ ꯄꯨꯈꯣ ꯑꯗꯨꯒ ꯃꯥꯕꯨꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕꯤꯔꯛꯂꯅꯨ ꯑꯩꯈꯣꯏꯁꯨ ꯃꯤꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯁꯨꯝ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯐꯕꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯏꯕꯥꯏ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯉꯥꯡꯅꯤ ꯍꯩꯇꯗꯅ ꯇꯧꯕꯅꯤ ꯈꯟꯕꯤꯌꯨ ꯏꯕꯥꯏ ꯏꯆꯥꯒ ꯏꯃꯥꯒ ꯀꯥꯏꯅꯍꯟꯒꯨꯝꯁꯤ ꯃꯤꯅꯁꯨ ꯐꯅ ꯍꯥꯏꯅꯔꯣꯏ ꯌꯥꯅꯕ ꯁꯤꯟꯁꯤ ꯏꯕꯥꯏ ꯏꯁꯦꯟ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯟꯅꯔꯒꯨꯝꯁꯤ ꯃꯈꯥ ꯇꯥꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯄꯨꯕꯤꯈ꯭ꯔꯣ ꯆꯅꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯅꯦ ꯃꯀꯨꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯎꯗ꯭ꯔꯦ ꯃꯄꯥꯒ ꯃꯃꯥꯒꯗ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯆꯠꯂꯁꯤ ꯁꯔꯪꯗ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯂꯩꯔꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯁꯪꯒꯨꯝꯅ ꯏꯪꯂꯕ ꯏꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤ ꯃꯃꯧꯕꯨ ꯑꯣꯠꯂꯒ ꯄꯦꯟꯕ ꯃꯆꯥꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯄꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯃꯐꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯜꯂꯛꯄꯩ ꯃꯤꯡꯊꯣꯜ ꯐꯪꯂꯁꯨ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯦ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯪꯅ ꯂꯩꯖꯈꯤ ꯃꯆꯥꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯕ ꯃꯄꯥ ꯃꯃꯥꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨꯁꯨ ꯋꯥꯏ ꯑꯃ ꯁꯪꯂꯦ ꯍꯥꯏꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯉꯁꯤꯗꯒꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯅꯤ ꯅꯍꯥꯟ ꯃꯈꯩ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯁꯤ ꯅꯤꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯩ ꯐꯔꯅꯤ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯄꯥ ꯃꯃꯥꯅ ꯃꯃꯧ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯆꯅꯨ ꯂꯩꯇ꯭ꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯄꯛꯆꯥꯎꯅ ꯇꯈꯦꯜꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯅꯨꯄꯤꯗꯨꯗꯤ ꯑꯇꯩ ꯅꯨꯄꯤꯒꯨꯝ ꯇꯧꯔꯝꯗꯦ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯅꯨꯄꯥꯗꯧꯅ ꯌꯨꯊꯛꯄꯤ ꯑꯣꯏꯔꯝꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯄꯥꯗꯅ ꯌꯨ ꯊꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔꯅ ꯆꯅꯨ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯂꯤꯅꯤ ꯍꯥꯏꯅꯔꯝꯃꯤ ꯃꯣꯏ ꯕꯥꯕꯥ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯗꯤ ꯁꯤꯠꯅꯤꯡꯕ ꯑꯃꯗꯨꯝ ꯍꯦꯛ ꯄꯣꯛꯂꯦ ꯍꯥꯏꯕꯅꯤꯗ ꯉꯔꯥꯡ ꯅꯍꯥꯟꯇ ꯉꯥꯏꯔꯤ ꯃꯧ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯃꯥꯅ ꯌꯨꯒꯁꯨ ꯊꯛꯇꯅ ꯇꯧꯏ ꯍꯥꯏꯕꯅꯤꯗ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯇꯣꯝꯕꯁꯨ ꯃꯊꯥ ꯈꯔ ꯁꯥꯔꯞ ꯈꯪꯗ꯭ꯔꯤ ꯃꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯏꯃꯥꯡ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯏꯃꯧꯗꯨ ꯂꯧꯁꯤꯟꯕꯤꯎꯔꯁꯤꯔꯥ ꯃꯥ ꯂꯩꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯇꯥꯊꯤ ꯇꯧꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯐꯖꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯏꯕꯨꯡ ꯑꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯏꯃꯧꯗꯨ ꯂꯩꯔꯤꯉꯩꯗꯤ ꯌꯨ ꯈꯔ ꯊꯛꯂꯁꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗꯤ ꯇꯧꯗꯕꯅꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯗꯩꯅꯤ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕꯁꯤ ꯑꯍꯜ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯆꯅꯨꯒꯤ ꯅꯥꯛꯇ ꯆꯠꯄ ꯍꯥꯏꯗꯅ ꯋꯥꯔꯦꯞꯅꯔꯦ ꯁꯣꯝꯗꯅ ꯆꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯥꯗꯤ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯀꯥꯎꯕ ꯅꯠꯇꯦ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯧꯔꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ ꯁꯨꯃꯥꯡꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯨꯔꯤꯉꯩꯗꯨꯗ ꯃꯅꯦꯝꯒ ꯃꯀꯨꯒ ꯂꯥꯛꯂꯤꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯃꯊꯧꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯂꯥꯛꯂꯤꯌꯦ ꯏꯃꯧꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤꯅꯦ ꯆꯅꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥ ꯀꯅꯥ ꯍꯥꯏꯕꯅꯣ ꯀꯅꯥꯒꯤ ꯏꯃꯧꯅꯣ ꯍꯥꯏꯁꯦ ꯑꯍꯟꯒꯤꯁꯦ ꯌꯨꯝ ꯑꯣꯟꯅꯅ ꯆꯪꯂꯛꯄ ꯃꯥꯜꯂꯤ ꯕꯦꯝꯃ ꯅꯪ ꯏꯃꯥ ꯍꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯅꯦ ꯅꯪꯕꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯅꯨꯄꯤ ꯌꯨ ꯊꯛꯄꯤ ꯑꯃ ꯄꯨꯗꯅ ꯂꯥꯛꯂꯦ ꯑꯩꯈꯣꯏꯁꯨ ꯃꯤꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯂꯦ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯅꯣꯏꯒꯤ ꯏꯀꯥꯏꯕ ꯐꯅꯕ ꯃꯇꯦꯡ ꯇꯧ ꯍꯥꯏꯕ ꯅꯁꯥꯒꯤ ꯑꯋꯥꯕ ꯈꯪꯅ ꯑꯋꯥꯕꯅꯤ खनबा अदुगा मतम अमदा अैना खांखिबा अवाबदुना करी लेंबिख्रो
ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯅꯨ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯗꯨꯕꯨ ꯀꯥꯎꯕꯤꯔꯕꯣ ꯅꯣꯏꯒꯤ ꯏꯀꯥꯏꯕ ꯀꯣꯛꯅꯕ ꯅꯆꯥꯅꯨꯄꯥ ꯀꯟꯅꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯌꯨꯝꯗꯨꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯕꯅꯤ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯂꯩꯌꯨ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯅꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯅꯪꯂꯤꯕ ꯏꯀꯥꯏꯕꯗꯣ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯂꯥꯟꯗꯕ ꯑꯩꯒꯤ ꯏꯐꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯪꯖꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯏꯐꯝꯗ ꯆꯪꯖꯔꯛꯂꯦꯗꯅ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯧꯖꯔꯨꯕ ꯃꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯨꯗꯤ ꯆꯅꯨꯕꯨ ꯈꯥꯝꯕꯁꯨ ꯉꯝꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯔꯛ ꯇꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯌꯨ ꯊꯛꯇꯅꯕ ꯐꯅ ꯆꯩꯉꯥꯡ ꯇꯧꯗꯨꯅꯁꯨ ꯋꯥꯈꯜ ꯇꯥꯗꯧꯕ ꯃꯣꯏꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯃꯧ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯁꯨ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯃꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯝꯃꯤ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯁꯣꯜꯂꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥ ꯃꯃꯧꯅ ꯑꯣꯠꯄꯤꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯋꯥꯅ ꯋꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯈꯔ ꯂꯩꯔꯒ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯛꯆꯥꯎꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯨ ꯊꯛꯄ ꯍꯦꯟꯖꯤꯜꯂꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯄꯛꯆꯥꯎ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ